Lakhipuronline puthok-saba February ki tang 19 Jumsa kaisya numit ki Khomjinba Pao tabirasi. Ahanbada marui papao. Assam lengak na Manipuri lonbo Associate Official Language pirakpada chauna thaudang laukiba lupsing amadi amso gi maphamda UCO na thagat paphongdorakli. Manipuri lonbo Associate Official Language ona lengak na warep laukibada maifagi luchingba singbu harau tayam na okre. Manipur ki tangdu leita daba phibam asida akanma binyeng changbinanaba Society for Meitei Chambers of Commerce Assam ki maiketagi Bharat ki Prime Minister da memorandum pisinkre. APSC na Combined Competitive CCE Prelim Exam Mars ki tang 38 ki mahuta Mars ki tang 19 doina pangthoklangani amasung Vespa Rider ama Manipur ki irang asida jiribam dagi adumak hankre. Haujik mapungoi bapau tabirasi. Assam lengak na Manipuri lonbo Associate Official Language pirakpada chauna thaudang laukiba lupsing amadi amsugi maphamda UCO na thagat paphongdorakli. Haukiba February ki tang 19 irai numita Assam lengak ki cabinet miphamna Manipuri lonbo Assam gi Kasar Hailakandi Karimganj amasung Hozai jilada Manipuri singi misingi substantial proportionate figure the base tauraga jila mari asida Associate Official Language oina lauthorakibada United Clubs Organization Lakhipur na Assam gi CM Dr. Himanta Biswa Sharma amadi Lakhipur ki MLA Sri Kausik Rai gi maphamda thoidokna tawbimal khangba ulakli lonasi matam kya gi mamangdagi Assam gi Manipuri mahairoi lup tongan ba CSO sing amadi Manipur gi asai belup kayana Assam lengakta takna duna lakpani lonasi rajya sigi jila kharada Associate Official Language oina lautok pinanaba taksin kiba lup khuding makpusu United Clubs Organization na awang mathak taikai khumna jai ningsing bayai hiramasigi matangda Olasa Manipuri Students Union Amsu Central Committee ki President ngasepam sanahalna Tinsukiada haukiba January ki tang 19 da Assam gi CM ga unaduna taksin kiba laikre. Mathangda haukiba February ki tang 9 Guwahati da pangthokiba Amsu gi Nifutaruk Suba Foundation Day gi thoramda CM yauba ngamkhidrabasu numit marini matung February ki tang 12 da Amsu gi President ngasepam sanahalna luchingduna mahiroi lup asigi Central Committee gi General Secretary Sopon Asangbam Lakhipur District Committee gi President Mutum Thoiba amadi lup asigi wangangloi leisingbam ingangan ba yauba mioi mari gi khutpu amana CM ga Dispurda unaduna pisin kiba memorandum amadi laikhai tana sanakiba wariwa khong aduna mamaida oiragli ba pibam asigi turning point oirakibani haina UCO gi President Khaidem Kanta amadi General Secretary N. Nandamohan Anina punna khudyak piduna thadorok pacherol amata palli. Handakta February ki tang 19 da Assam lengak na Manipuri lonbo Assam gi district marida Associate Official Language oina cabinet na warep laukibabu jaribon thawan marup ki maiketagi tawbimal khangbo tuna iramasigi matang dangarang mipamama yaifa sanglenda lup ki angamba N. Monindro na mipama poituna pangthokre mipamda M. Debo Subram CH Babuton K. Chandrasekhar L. Prajakumar amasung haubam manisana na chingmana saruk jaki mipamna Assam gi CM Dr. Himanta Biswa Sharma gi maphamda tawbimal khangba utpagaloinana thagat paphongdokki haina thaugan marup jaribon gi General Secretary M. Chinglen gi cherolamada phongdorakli. Mapan Manipur da Imarol Mitei rolna mahitamba hobaya bagi Assam lengak na ayaba bikiba numitpu ima ningsingba numit haina 1953 tagi lepal leitana pangthokduna lakpagum handaksu lagliba Mars ki tang ama irai numita humphunipan suba ima ningsing numit tongan ba thorom parengaloinana thogan marup jaribon haila kandina yaifa sanglen thogan marup laisam khun mamang lekai da pangthokadori hairiba thorom asida miyamna saruk jabinana ba lup ki maigedagi nolukna ningsinglagli. Tha asigi tang 19 da Manipuri lonbo Assam gi district marida Associate Official Language oina lauthorakpada apunba maira paibilu Badarpur Karimganj na Assam gi CM Dr. Himanta Biswa Sharma amadi BJP na luchingba Assam lengakpo Karimganj ki Manipuri miyam na thakatpa amasung tawbimal khangba phongdorakli mifam gi chief guest oikiba Amsu gi former president amadi hojik Karimganj district ki BJP OBC morcha gi pravari oibiriba Sri Rajkumar Santoshjit Singhana haikibada
मालेम पुंबगी राजनीति लुचिंगबसिंगना सिंगथाराबा ऑनरेबल प्राइम मिनिस्टर मोदी जी की स्लोगन सबका साथ सबका विकास अमसुंग सबका विश्वास असिबो असम की बीजेपी लेंगा के लुचिंगबा सीएम डॉक्टर हिमंत बिस्वा शर्माना चपचाना मखा चथरकपगी खुदमनी हायरदुना हंदकता असमदा माइनॉरिटी जाति अमा ओइना हिंगलिबा मणिपुरी अखोइगी इमालोनबो नुंगसिबिदुना कासार करीमगंज हाइलाकांदी अमसुंग होजाइदा एसोसिएट ऑफिशियल लैंग्वेज ओइना लौसिनबिकिबा सिना खुदमनी हाइना पनखी मसिबो अखोइना तुंगकोइना कानाबा लौबा अमसुंग इमालोन असिबो अतैसु हेना चाखोटनानाबा हौगललिबा महिरोइसिंगना मणिपुरी मीडियम मक तमदबा ओइरगसु माना तमलिबा महिसंग सिंगदा एमआईएल मणिपुरी लौहनबियु हाइदुना गार्जियन सिंगदा महागना हाइजकी लोइनना मिफमदा तिनकिबा मियामना आसामदा खुंदारिबा मणिपुरी जाति अखोइगी पुवारिदा मथंगी लाखलिबा जनरेशन सिंगनासु निंगसिंगनाबा चाही खुदिंगी फेब्रुवारी की तांग 19 नुमित असिबो मणिपुरी एसोसिएट ऑफिशियल लैंग्वेज रिकॉग्नाइज दे पांगथोक्सी हाइना सुमहांगना फोंदोखी शांति बाला सिंह प्रेसिडेंट अपुनबा मैरालु बदरपुर करीमगंज ना मिफम मपु ओइखिबा थोरमदा अतै वांगांगलोइ सिंगी मरक्ता बोंगो साहित्य सम्मेलन करीमगंज डिस्ट्रिक्ट की वाइस प्रेसिडेंट दयाल चंद्र सरकार बदरपुर म्युनिसिपैलिटी बोर्ड की वाइस चेयरमैन अमसुंग हौकिबा असेंबली मिखलदा बदरपुरदा बीजेपी की कैंडिडेट ओइखिबा दीपक देवनासु ऑनरेबल सीएम बु थागतपा फोंदोखी थौरमदा चंद्रकांत सिंह अमसुंग इबेम पिसक सिंहसु सरुजाखी श्री श्री राधा कृष्ण आखरा बदरपुर करीमगंज दा पांगथोखिबा थौरमदु एस मनिहार सिंहना प्रोग्राम कंडक्ट तौबिखी मणिपुरी लोनबो असम सरकार की एसोसिएट ऑफिशियल लोन ओइना कैबिनेट ना वारेप लौखिबाबो नुंगाइबा फोंदोकपा ओइना माइफागी लुचिंगबा सिंगबु तारामना ओखरे फेब्रुवारी की तांग 15 दा माइबम साबिरुद्दीन खान की युमदा खुंजाव यूथ्स क्लब KYC Manipur Part 2 na pangthokiba thoram aduda mifam mapu oina Tamizur Rahman Thangzam Projen President Maifa Seram Herajit Chief Advisor Maifa Jamir Ahmad President AMMYF Nazrul Islam ex-GP President Tampak Mayum Salahuddin Secretary General Maifa na chingbana daistapamki Ahmed Chowdhury Advisor AMMYF na Wahaudok piraduna Maifa gi luchingba sing loinana khongjang asida saruk yakiba mitei pangal lup sing amadi atei CSO singbu thagatpa phongdokhi KYC gi member singna Maifa gi luchingba singbu taramna okhi matungda Jamir Ahmad na haikibada aikoi gi imalon kanana ba honabada maipak lebasi aikoi mitei amasung mitei pangal anigi thauna hapirakpani haiki Sera Mehrajit na hai lon nasina office singda chanahan gadabasi aikoi gi achouba thodangni aduna aikoi honaba le payade punna honaminasi haiki thauramatuda maibam Firoz Khan VP KYC maibam Sabiruddin Khan General Secretary KYC maibam Nazir Ahmad Member Ifam Yusuf Ahmad Pangal Jiaur Rahman Cashier Hafizuddin Kazi KYC Advisor Altapuddin Member KYC Maifagi AGS W Surendra na chingba sarukjaki Imalona Jai Pare Imalona Jai Pare Maifa Jai Pare Maifa Jai Pare Amsu Jai Pare Kosikrai Jai Pare Manipuri loan bu Assam Sarkar gi Associate Official loan oina masak khangbirakpagi damak harau nangai ba phongdokpa oina ngarang Ruposri Holda Kamranga awapali maira pai bilup amasung Panthoi maira pai bilup mitei leima maira pai bilup na punna sinduna maifagi luchingba singbu taramna okre thauramadu ima sana thoina mifamapu Thangzam Projen Premjit Thabalai Devi amasung Sera Mehrajit na daistapamki thauramda wangang ki basingna maifagi hona zaman Assam Sarkar amadi Lakhipur gi MLA pusu ngamkhai leitana thagat pa phongdokhi thauramadu maifagi luchingba singda lengyan khudul tamdana ikai khumna zaki thauramadu maifagi Secretary General Tampak Mayum Salahuddin Assistant General Secretary Wahengwam Surendra busu ikai khumna ki Maifagi luchingba singna Kamranga da leiba awapa likhubamgi iningthau gambir singa gi mitamda maira katuna thoni jakre iningthau na chahi taret khuntakpa matamda Manipur bo amuk ningtam halakhi bagum Assam da imalon Manipuri busu ningtam na laisat tamalakpa gi tamak thoni jakibani haina Maifagi Chief Advisor Seram Herajit na phongdokhi thauramadu Maifagi President Thangzam Projen Secretary General Tampak Mayum Salahuddin AGS Wahengbam Surendra amadi ima sana thoina chingbana sarukjaki
Manipuri loan bu Assam Sarkar na associate official loan oina Assam cabinet na decision lobo bu harau bu phongdok po oina ngarang Paga Community Hall Manipur Part 1 da Assam Manipuri Muslim Youth Front AMMYF na lupsingi thobu basingbu taram na okre Thauramadu President oina Jamir Hussein Okram Lakikanta Asangbam Sopon Mutum Thoiba Thangjam Brojen Sangita Begum Jubeda Begum Jeol Hok Seram Herajina Chingbana Daista Famki Thauramgi Wahodok Piraduna AMMYF ki President Jamir Ahmad na haikibada Maifa amadi Assam ki tongan balup singna punna changsin ki ba khongjangna ngasi aikoi maipak pangamjabani haike Ahmad Chaudhary na khongjang asida saruk yaki balup amadi Assam Sarkar Lakhipur gi MLA busu ngamkhai leitana thakat paphongdokhi Thauramda Maifa gi Secretary General Tampak Mahim Salahuddin Assistant General Secretary Wahangam Surendra AMMYF ki General Secretary Jiaul Rahman Mufti Siraz Ahmad Maibam Sabir na chingba wangangki Nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna hakchang phana thambang amali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Haukiba megi tang ahum dagi ngasi phawbada Manipur gi tangdu leita da papiba masida akanba midyang changbinanaba Society for Meiteis Chambers of Commerce Assam gi maige dagi Bharat ki Prime Minister gi maphamda Kasar jila gi DC gi kuthangda memorandum ama pisinkre point mari yawba memorandum asida Manipur da lising ama kachamapan humpuma thoina base year oiraga NRC tauba yelhongmi singna Manipur gi ching amasung tampa ki lamda chap manaba khudongsa pa pikadabani Manipur gi mitei singda schedule tribe ki status pigadabani amasung Manipur gi international ngamkhai paringda athuba matamda sambal khaba gi tabak loisingadabani haina cherola sida palli ngarang memorandum asi pisinba matamda loop ki president Khetrimayim Umananda general secretary Okram Lakhikanta amasung working president Biswajit Sharma sarukjaki Assam Public Service Commission APSC na Mars ki tang 13 nongmaijing nimita pangthokani haina tauramba combined competitive CCE prelim exam Mars ki tang 13 ki mahutta Mars ki tang 19 ningthoka banumita oina pangthoklagani Kasar jila lenga ki maike degi thokpa pawam gi matungina hairiba parikha si lagliba Mars ki tang 19 da Silchar ki GC College Kasar College Radhamadhop College amasung Silchar ki Government Girls School da pangthokani hairi Khanghanjaba ma lamdam asigi maming leiraba Dr. Nandababu Singha MD Medicine Specialist Silchar Sodorghat Manaki Capital Point Taleriba Capital Diagnostic Center da nongmaijing khudingi layang ba hojare miyam gi khudongchana nabagi damak nongmaijing khudingi ayuki pung 13 dagi nungthilgi pung 2 phawba layang gadaba sida mangjona na appointment lobining basingna telephone number 7002995161 natraga 7002995181 number asida call tobirang na bahairi khanghanjaba loijare Chahi kuntra mathoirom suraba LML NB Vespa thoduna laibak asigi state kunipan amadi union territory tarukta lamkoigani haiduna lakhiba Karnataka ki rider Nabin Alam Manipur gi irang asina maram oiraga Jiribam district yoromlaga amuk hankre ngarang rider Nabin Alam na Jiribam gi pomisingda asumna hai
mahak hauzik phawbagi oinadi leibak asigi state 19 amadi union territory marida punna kilometer lising 15 rom Vespa thauduna lakhibani Manipur state asina mahaki 18 suba state oigadabani adubu Manipur da thokliba irang asida Jiribam district asi phawba changlam laga handuna Assam phawraga Mizoram chatlagani haiki Chahi kuntra mathoirom suraba LML NB Vespa si thauduna lam koiriba sigi message oina mahakna hai oiningba gari oijasano wakhal nungaina gari thobiu haiba paujel asi puduna gari asi thauduna laksebani haina mahakna phongtokhi मेरा नाम नवीद आलम है और मैं ऑल इंडिया राइड कर रहा हूँ 31 ईयर्स ओल्ड LML NV वेस्पा से। सो मेरा प्लान है कि मैं 28 स्टेट्स पूरे कवर करूँगा और 6 यूनियन टेरिटरी। सो फार अभी तक जो है ना मैं 17 ये मेरा मणिपुर जो है ना मेरा 19 स्टेट है और 4 यूनियन टेरिटरी में कवर कर चुका हूँ और 15,000 से ज़्यादा किलोमीटर का जो है डिस्टेंस कवर किया हूँ अब तक। बस इस बाइक को लेकर राइड करने का रीज़न ये था कि एक मैसेज देना चाहता हूँ कि क्या चलाते हो कभी नहीं मायने रखता, जो भी चला रहे हो ना मज़े में चलाओ, यही मेरा एक मकसद है कि व्हाट यू राइड नेवर मैटर, राइड विथ प्राइड। भाई मेरा प्लान था कि मणिपुर को हम एक्सप्लोर करेंगे, लेकिन यहाँ पे हालात थोड़ा ख़राब होने की वजह से हम यहीं से जो है ना जिरीबम से जो है ना बॉर्डर को क्रॉस करके फिर से हम यहाँ से रिटर्न जा रहे हैं अभी, और यहाँ से हम आसाम होते हुए आप मणिपुर मिजोरम के लिए जा रहे हैं और वहीं से हम त्रिपुरा होते हुए हम फिर मेघालय गुवाहाटी आएंगे और गुवाहाटी से होते हुए हम नॉर्थ ईस्ट को जो है ना एग्जिट कर देंगे। Aroibada maruoiba pau amukhanna Assam lengakna Manipuri lonbo associate official language pirakpada chauna thodang laukiba lupsing amadi amsugi maphamda UCO na thagatpa phongdorakli Manipuri lonbo associate official language oina lengakna warep laukibada maifagi luchingbasingbu harautayamna okre Manipur ki tangdu leita da phibam asida akanma binyeng changbinanaba Society for Meiteis Chambers of Commerce Assam ki maiketagi Bharat ki Prime Minister da memorandum pisinkre APSC na combined competitive CCE prelim exam March ki tang 13 ki mahutta March ki tang 19 doina pangthoklagani amasung Vespa rider ama Manipur ki irang asida Jiribam dagi aduma khankre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare